ngasi nungdaram phong masi phong singdagi maru oiba pau khrakhat khongkatjaraga mayamda share tawjage ahanbada phi lowba yaroi haina solon sinkhre April thadagi hauraga tha khudingi oina mahairoi singi thagi phi chana kunthra launaba order ama Manipur sarkar na thokibadu satnaba yaroi haiduna ngasi MSU gi thaumi singna lamfelda leiba education S ki office solon sinkhre sarkar na satharagliba thausil asi mahairoi khunai amadi misa miyam gi interest nate masi mahairoi khunai gi hak matpane maramaduna sarkar na lokhiba phireb asi handoktuna yanaba puraktriba phawba MSU na education S department shutdown tawre hainasu MSU na press ta thokpa sirol aman haidi atopa yamna nungaitaba thawdo amanamo laima khongda maitei gi yum kya thugairam lei ngarang numidang masak khangdaba maitai lon ngangdaba miyoi khutpu amana laima khongda lairiba maitai gi yum kya thugaibagi thabak satharam lei maduda yum kya akai atoi thokle haidi pawsin hai laima khongda leiba maitai gi yum singda mi leiba yaroi haiduna kihanbagi thabak satharakpadagi mafam maduda yumlingduna leiba maitai imung kya mayum thadoktuna labuk lamhang singda ahing yarektuna laiki haidi asigumba mi leitabagi khudong sab asi lauduna sakhangdaba miyoi khutpu aduna yum sing adu thugairamane yum thugairiba sing asi karamba miyoi singna tawbono haibadu sarkar gi mari leinaba authority singna athuba matamda thidokpiyu laima khongda leiriba maitai sing masagi mayumda leitana lehenanaba sinbiyu hainasu pauksi esina makhatana phungdorakli yamna toina thokpa masum yamna nungaitaba thawdo amanamu nupi masa ama mabung thokpa ahum nupi oibigi izat mangan khrei laiba asigi mafam kyada nupi angang singna sathaba crime gi masing nong gi hengalakli Gujarat ki Navasari district ki manungsana leibi nupi masa amasu mahaki mabung thokpa miyoi ahumna tha manga supna kihanduna izat manghan badagi miron khrei hairi report asigi matungina nupi masa si farm labor amagi masa nupi ni hairi nupi masa sina yumda mathanta leiringaida mahaki mabung thokpa amana namduna izat manghan khibani hairi thawdo asibu nupa masa asina nupi masa adugi mabung thokpa ani aduda haidoktuna makhoi anina nupi masa asibu kihanduna namduna izat manghanbaga loinana kanamatada haidoktana ba kianki mara leiraba makhoi ahumak sei 19 gi makhagi nupa masa singni haina paw asina makha tari numit kharani gi mamangda nupi masa asina mamada mabuk nai herakpadagi doctor da satuna yenglubada doctor na nupi masa asi tha mari gi angang mirole haiduna khangalakibane ma haukiba yum sakisagi numidangda makhatana layengnabugi damak atopo hospital amada hongdokhi hospital aduda ngarang nungthil police laktuna nupi masa asigi statement lawbuga loinana juvenile oidiba angang ahum adubo proxo eki makhada athubuda phagalagani hainasu makhatana phongdorokli haina pawksi esina makhatana phongdokli topa yamna maru oriba hauji Manipur phongphong sariba maru oiba pawmanamu Kuki territory sembada Manipur mutkhinaba maram oheloidabani NSU lamgi wathok nakal amatagi wada waroisin piba yaroi haumi Manipur government ki lisang phadaba ngahaki polisina Kuki territory semada Manipur mutkhinaba maram oheloidabani National Sport University ki lamgi wathok nakal amakaki wada waroisin piba sukya yaro hena Federation of Haumi na haidi Federation asigi Vice President Dr. K. Hera Kabuina ngasi press ta thadorok pasirol asina hairibadi Manipur State Darbana Senjam Chirang Kaukruki uyok oina piduna lakpa lambu koki na mapu sajinduna makhoi gi lamni haibada Manipur government na koki gi misang sangduna agreement tawribasi nakal namakhaki yengba thausalni karigi damakta Manipur government ki mihut singna nakal namakhakhtagi yengba miyengda waroisin piribano ngasi mak yanasi adu khuyek pinaraba matungda tholakliba miyamgi ihau asi government asina thokanbani hairudabagi maram laite ihau asibu nongmai tear gas na namthagani haibadi langani hairi serol asina hai meitei khangdaba Myanmaris Kuki singna mafam khudingda khudum changsilakliba asida government asina sawgatpani haibasida kakningai leiribra haina hangli loinana NSU asida natana leimakhongda leiriba kaunu imagi laisang thugairakpa ngarang mak October 9 gi numidangna Kuki singna nongmai round kaya kaptuna kumtharaklaga mitei nupi angang leba yum kyada akhi akhang piba amadi aso apan angan khibasida government na free thaduna tumina leidibasi maram sabra kablak khiba nongmai singdo haujuk phawba phagattabagi maram karino kawburugi laifam lenda lai khurumba satpa phawba Kuki singna sel lorakpa
कौब्रुगी लाइफम थुगाइबा थांजिंगबु कुकीगिनी हैरकपा ममिंग फावबा थांतिंग हैना ओंथोकपा मोरेगी कौदोंग लाइरेंबी लाइसंग थुगाइबदा नतना लाइफम फावबा कुकीगी लमने हाइजिलकपा असिदा नतना लाइनिंग थौ तौथिंगमांग फावबा कुकी निंगथौनी हैना लाइरिकते इसिलकपा कया असिदा गवर्नमेंट असिना ngasi फावबा तुमिना लाइसिंदुना लाकली हाइरी सेरोल असिना हाई फॉरेन बेस कुकी ललहौबा सिंग सु तौनदुना फोन खुलाइगी ट्रेनिंग पीबदा गवर्नमेंट असिना तुमिना येंगदुना लाकली सिंगी सिंगमाई खुदिंगमक पॉपी थाजिंदुना फॉरेन कुकी सिंगना मनिंग तमली नोमा कांगदना सिक्योरिटी सिंगना फारिबा ड्रग सिंगी मपुसी सादा मौद्रागा मपंदी कुकी सिंगनी खुदिमक सिंगसी गवर्नमेंट असिना येलहौमी मियामगी तुंगलम चटकी येंगलगा लखटफम थोकपा थबक खुदिमक लखटकदबने सुक्लाई लेतबा एंगलो कुकी वार 1817 दगिना 1819 थोंजिंदुना मणिपुर गी लेमाइदा कुकी टेरिटोरी उतनबा फेक हिस्टोरी पुथोक्तुना सेलेब्रेट सु तवे मणिपुर गवर्नमेंट की लिसांग थादबा ngaiha पॉलिसी असिना कुकी टेरिटोरी सेमबदा मणिपुर थुगाइनबगी मरम ओहेलोइदबने मरम असिना फेडरेशन ऑफ हाउमीना मितोपना येलहौमी सिंगदा पिरकपा अकाइबसिंग थेंगननबा मतम पुंबदा सरुक यागने अमदि ngasi चंगसिलिबा NSU गी इहौ असिदसु मपुंग फाना सगोटकनी हैना पाउसी असिदा मखातान फोंदोरकली लुसिलकपो ओइना ngasi गी ओइबा मणिपुर गी कोविड-19 गी अपडेट मैमदा शेयर तौजरमगे गवर्नमेंट ऑफ मणिपुर कोविड-19 कमांड कंट्रोल रूम दगी थादोरकपा प्रेस रिलीज नंबर 198 की मतुंगिना ngasi पुंग कुनगा मरिदा मियोय चाम कुनगा हुमदोय कोविड-19 पॉजिटिव ओइरे मियोय हुमद्रा मना नुपाने मियोय यांखाइगा हुमदोय मना नुपीनी मखोय सिंगसि जनरल पॉपुलेशन दगी ओइबने दुग अतोपा मियोय निपान मना सेंट्रल आर्म पुलिस फोर्स दगी कोविड-19 पॉजिटिव ओइरे अदुग ngasi पॉजिटिव ओइरगलिबा मियोय सिंगसि इम्फाल वेस्ट दगी कुनगा मरी इम्फाल ईस्ट दगी यांखाइगा मपल थौबाल दगी तरागनिथोय सुचांगपुर दगी मरी कक्सिंग दगी मंगा तमेंगलोंग दगी मरी नोने दगी अहुम सेनापति दगी मरी बिष्णुपुर दगी अमा तेनौपाल दगी अमा जरीबम दगी मरी कांगपोकपी दगी अनि मसुम मियोय मप्पन अमना इम्फाल ईस्ट दगी अमा अमसुम इम्फाल वेस्ट दगी निपान मदी अतोप स्टेट दगी हलाकांदा कोविड-19 से पॉजिटिव ओइबनी अदु अतोप लेमहौरिबा मियोय सिंगसदी लोकल ट्रांसमिशन अदुगा हौजि हौजि मखोगी लखरपम थोकपा सेक्शन थोरांग सिंग अमसुम मखोगी कोविड केयर सेंटर फैसिलिटी दा शिफ्ट तौखरे अदुगा ngasi पुंग कुनगा मरी सिदा मियोय अहुम लैखिद्रे मियोय अहुम असि अमना सै यांखाइगे नथुइ सुरै मार्क्सि CIPF नि अदुगा अमना सै निफु सुरै मा कक्सिंग दगिनी अदुगा अतोपा मसिना सै हुमद्रागा तरुक सुरै महान इम्फाल वेस्ट दगिनी मखोय सिंगसि अमना रिम्स ता लैखिदबनी अमना जेनिम्स ता लैखिदबनी मसुम अकोनबगिसना राज हॉस्पिटल लैखिदबनी हाइरि अदुगा अपुनबोयना मणिपुर कोविड-19 पॉजिटिव ओइरगा सिखिबसि मियोय मार्फुगा तरुक सुरे अदुगा ngasiगी पुंग कुनगा मरिदा कोविड-19 ना फारखिबदगी डिस्चार्ज तौखिबा अपुनबा मियोय मसिंगना चामगा निफुगा तरेत सुरे अदुगा मैम ngasiगी ओइनी मतंग सादा पाउलु सिंजरगे अदु अनौबला आगदि हुनै पुंग अपन मखाइदा सुन अपडेट पिजरगेन थैंक यू।